Isay tayo like pa rin. May like ko pa dyan. Tauningai laitre. Dillen buware. Dillen ba wamanda naman like pakto pa. Like pakto pa day manijang ba like pa dillen ba te wa ba tabak niya ba. Day say tao ang game sana ba mo. Ay na tayo nakatorm makadak naman tawle na. Like pa sa game sana leme. Good morning, ma'am. Ngasigi nung isingi film chilere. Ati aje kumamay ngasi tang traga nipan. Ajek somdong changai ngasi kai tauri ba. Dana karo khabi kanggo tu dui tauri. Kinayen thongjaram ba kangsoi ni. Aduga rek kai ge si rinse ta phang haibira ko thank you sanitizer rinse le me. Ai thalo chalo gi. Bye bye. Weather ji hai already aduga hujur ji ki condition ji ga hai already famung doina pa TV cinema nungai ba mi nga tumma lening mune yadre chalugi ajik nong khar kik pore mayam ju yum manung dang han dei ina lebagi sorok mo hujik kamain tong nari je soidna khangbu pangani nei khanjai matek ai smaina khama ga namake hujik aina kham do dem college ma pa dane dem college ki gate akhoi thamai ban gi do adu dane ai thogdore aduga topa jaga mafam sum matek ulak map puni yang mina giji de dum lairi traffic si dei jang tang kham bani khanga gate me adane view je sorok te dum han normal traffic tai di khara handare adu roka gai chata bra have di khar khadi dum chale keno magi purpose to kai no have the nappa ga ai ju tholei je se dai sa ai gi purpose nappa ga tholei ne ba yang minna je breakfast ara padi phai nong churam ne soidna train ising je khara henkalam gadra na khale henkalam ga di ising supply mu hobe ya ne ro water do lai ram ni na du hojik mit ki oiba mit na uwa powdam pot lo sali nong gi je aina di yam pamja na nong gi powder isai amadi ai samage khuji se nong gi su di su rani khange ne do nong chu di ing ni aduga sigi ma pau je na si lai ba sai je ai ji secretary ma pa ni na mi loi bak thaba ka nei adubu han na chilambi je am chinba lambi ne ba atai ma tam jadi aina khoi yum dagi kanchipur bok chapade han na di 45 minute kuma change ba ado 45 minute ai je amu adu de ne yam changbu ja ado hojik di 20 guma chang ba dai na thori ba speed ai 40 adraga 50 guma da thoi ba kilometer per hour ado adu ju khar tap thaba jaga daga ye haina ji thori ba speed ji daga keno minute rang a kun mo dai change ga traffic jam ta lai tram ni na rang khom yok sele je ayum ni solo ko su gui dri me tara pharang gi je gari kha din sati hana gi normal daina gang hekta me sai ju traffic am chin ba jaga ne sai ba ji ado ji yo si traffic kem ta leite roji Manipur gi mafam khara aina satpa khara da leiba phibam ne aina uchari je nam soidana yumda dum leiba kanda aina sum khanbada mapan je ji kamai donari aina coming go mi soidana yaung ne top dei ji soidana ubiram gani ado ai gi so aina satpa mafam sing je sa ai thoa bani na aina video en namjarap kane lockdown leiba je me am soidana matam lemam gani na khale je ang dei ai ji breakfast ka sem je hana di hobe hobe sem ba sem ga je ta sa khaido tu ye ta phat khaido ye ba hojik di go sem khai je design sem khai bi ne lapoi ge je design ne sem je matam klem je ai ngai ge noi khang de yore yeng ro je condition je oh my god không gì có thật đây
ꯑꯃꯣꯠꯄ ꯃꯌꯥꯝꯁꯤꯡꯁꯦ ꯌꯦꯡꯉꯣ ꯄ꯭ꯂꯥꯁꯇꯤꯛ ꯀꯩ ꯅꯣꯡꯗꯤ ꯆꯨꯏ ꯑꯗꯨ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜꯗꯤ ꯀꯩꯝꯇ ꯍꯦꯟꯒꯠꯇꯦ ꯑꯗꯣ ꯏꯁꯤꯡꯗꯤ ꯍꯥꯟꯅꯒꯗꯤ ꯍꯥꯏꯔꯨꯔꯗꯤ ꯌꯥꯝ ꯂꯣꯛꯗꯥꯎꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩꯅꯣ ꯏꯁꯤꯡꯗꯤ ꯐꯖꯅ ꯂꯨꯔꯦ ꯏꯝꯐꯥꯜ ꯔꯤꯚꯔꯒ ꯏꯔꯤꯜ ꯔꯤꯚꯔꯒꯒꯤ ꯀꯟꯐ꯭ꯂꯨꯌꯦꯟꯁ ꯄꯣꯏꯟꯅꯤ ꯁꯤꯁꯦ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯕ ꯏꯁꯤꯡꯗꯨ ꯍꯧꯖꯤꯛ ꯂꯩ ꯏꯁꯤꯡꯁꯤꯒ ꯇꯤꯛ ꯈꯦꯠꯅꯔꯦ ꯐꯖꯅ ꯂꯨꯔꯦ ꯍꯧꯖꯤꯛꯁꯤꯗꯗꯤ ꯃꯐꯝ ꯀꯌꯥꯝꯗꯁꯨꯀꯣ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯁꯦ ꯂꯨꯕ ꯍꯦꯟꯀꯠꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯑꯇꯩ ꯂꯝ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯑꯩ ꯊꯥꯖꯔꯨꯗꯦꯕꯀꯣ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯁꯤ ꯂꯥꯛꯑꯀꯥꯟꯗ ꯁꯤ ꯌꯥꯝ ꯅꯩꯔꯝꯕ ꯏꯁꯤꯡꯅꯦꯕ ꯁꯤꯁꯦ ꯑꯗꯣ ꯉꯁꯤ ꯁꯤ ꯂꯥꯛꯀꯥꯟꯁꯤꯗ ꯐꯖꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯝꯕꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯏꯟꯇꯔꯐꯤꯌरेꯟꯁꯁꯦ ꯈꯤꯇꯪ ꯂꯦꯞꯄꯒꯗꯤ ꯅꯦꯆꯔꯁꯤꯅ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯀ꯭ꯂꯤꯟꯁ ꯇꯧꯖꯕ ꯖꯥꯠꯅꯦꯅ ꯈꯜꯂꯦ ꯍꯟꯗꯛꯀꯤ ꯀꯣꯔꯣꯅꯥꯁꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯋꯥꯔꯒꯁꯨ ꯅꯦꯆꯔꯗꯗꯤ ꯈꯔ ꯃꯈꯩꯗꯤ ꯃꯁꯥꯅ ꯃꯁꯥꯁꯦ ꯁꯦꯜꯐ ꯀ꯭ꯂꯤꯟꯖꯤꯡ ꯇꯧꯕꯒꯤ ꯇꯥꯟꯖꯥ ꯑꯃꯗꯤ ꯐꯪꯉꯝꯗꯧ ꯃꯥꯜꯂꯦ ꯍꯜꯂꯛꯑꯁꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀ꯭ꯌꯥꯝꯒꯩꯗ ꯆꯠꯂꯨꯔꯁꯦ ꯀ꯭ꯌꯥꯝꯒꯩ ꯂꯩꯍꯥꯎ ꯐꯕ ꯂꯝꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯑꯗꯨꯗꯣ ꯆꯠꯂꯒ ꯌꯦꯡꯉꯨꯔꯁꯤ ꯀ꯭ꯌꯥꯝ ꯂꯩꯍꯥꯎ ꯐꯩ ꯐꯠꯇꯦ ꯌꯦꯡꯉꯨꯔꯁꯤ ꯁꯣꯏꯗꯅ ꯎꯔꯅꯤ ꯍꯧꯖꯤꯛ ꯑꯁ ꯄꯨꯡ ꯍꯥꯡꯉꯦ ꯁ꯭ꯋꯥꯏ ꯃꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯃꯔꯝ ꯑꯣꯏ ꯌꯥꯝꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕ ꯃꯤ ꯉꯥꯛꯇ ꯂꯩ ꯃꯥꯜꯂꯦ ꯁ꯭ꯋꯥꯏꯁꯦ ꯂꯝꯕꯤꯁꯦ ꯃꯤ ꯀꯅꯥꯝ ꯆꯠꯇꯦ ꯌꯧꯔꯦ ꯀ꯭ꯌꯥꯝꯒꯩ ꯌꯦꯡꯉꯣ ꯐꯖꯕꯅꯦ ꯁꯤꯅꯔꯤꯁꯦ ꯆꯤꯡꯐꯝꯁꯤꯗꯤ ꯂꯣꯏꯔꯦ ꯁꯤꯗ ꯅꯥꯟꯊꯨꯔꯗꯤ ꯑꯩ ꯈ꯭ꯋꯥꯡꯗꯤ ꯑꯣꯏ ꯅꯥꯜꯂꯤꯍꯩ ꯑꯗꯨꯁꯨ ꯌꯦꯡꯉꯣ ꯈꯨꯠ ꯑꯃꯅ ꯁꯥꯇꯤꯟ ꯈꯨꯠ ꯑꯃꯅ ꯀꯦꯃꯦꯔꯥ ꯂꯣꯏꯔꯦ ꯅꯥꯟꯊꯨꯔꯗꯤ ꯍꯤꯡꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯦ ꯁꯤꯗ ꯉꯥꯛꯅꯕꯒꯤ ꯇꯥꯟꯖꯥꯒ ꯑꯝꯇ ꯂꯩꯔꯣꯏ ꯚꯦꯔꯤ ꯔꯤꯁꯀꯤ ꯁꯤꯗꯤ ꯀꯨꯝꯊꯕ ꯐꯔꯛ ꯇꯥꯔꯦꯗꯣ ꯁꯤ ꯇꯨꯔꯦꯟꯅꯦ ꯍꯧꯖꯤꯛ ꯇꯨꯔꯦꯟꯒꯤ ꯐꯤꯕꯝꯅꯦ ꯇꯨꯔꯦꯟꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯈꯔ ꯂꯨ ꯇꯧꯊꯣꯛꯑꯒ ꯁ꯭ꯋꯥꯏꯗ ꯏꯁꯤꯡ ꯇꯨꯡꯅꯕ ꯁꯤꯟꯕ ꯑꯗꯨ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯇꯨꯔꯦꯟꯒꯤ ꯐꯤꯕꯝ ꯌꯦꯡꯉꯨꯔꯦ ꯊꯕꯛ ꯐꯕ꯭ꯔꯥꯕꯨ ꯅꯥꯟꯊꯨꯒꯦ ꯇꯧꯋꯦ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯎꯔꯝꯃꯅꯤ ꯇꯨꯔꯦꯟ ꯏꯁꯤꯡꯁꯦ ꯀꯩ ꯐꯤꯕꯝ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯌꯨꯝ ꯍꯜꯂꯨꯈꯤꯒꯦ ꯆꯣꯠꯂꯦ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯁꯤꯗꯤ ꯔꯣꯗꯀꯤ ꯚ꯭ꯌꯨ ꯁꯣꯔꯣꯛꯀꯤ ꯚ꯭ꯌꯨ ꯃꯅꯤꯄꯨꯔꯒꯤ ꯑꯥꯐꯇꯔ ꯂꯣꯛꯗꯥꯎꯟꯗ ꯃꯅꯤꯄꯨꯔꯒꯤ ꯁꯣꯔꯣꯛꯀꯤ ꯚ꯭ꯌꯨꯒꯤ ꯚꯤꯗꯤꯑꯣꯅꯦꯅ ꯈꯟꯕꯤꯔꯣ ꯃꯌꯥꯝ ꯏꯁꯤꯡꯁꯤꯗꯤ ꯅꯣꯡ ꯇꯥꯔꯒꯁꯨ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜꯁꯤꯃꯗꯤ ꯁꯨꯡꯍꯦꯟ ꯍꯦꯟꯒꯠꯇ꯭ꯔꯤ ꯀꯩ ꯃꯔꯝꯒꯤ ꯍꯦꯟꯒꯠꯇ꯭ꯔꯤꯅꯣ ꯀꯗꯥꯏꯗꯒꯨꯝꯕ ꯖꯒꯥ ꯈꯔꯗ ꯊꯠꯆꯟꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛ ꯐꯥꯏꯟ ꯑꯥꯎꯠ ꯇꯧꯗꯣꯏꯅꯤ ꯚ꯭ꯌꯨꯁꯦ ꯌꯦꯡꯉꯣ ꯑꯗꯨꯕꯨ ꯇꯨꯔꯦꯟꯁꯦ ꯁꯤ ꯃꯄꯥꯁꯤꯗ ꯇꯠꯂꯦꯗꯣ ꯁꯤꯗꯒꯤ ꯄꯟ ꯊꯤꯡꯕꯁꯤꯅ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯃꯄꯥꯁꯤꯗ ꯑꯁꯣꯝ ꯁꯥꯏꯗꯇꯒꯤ ꯆꯦꯜꯂꯛꯄ ꯏꯁꯤꯡꯁꯤꯡꯁꯦ ꯁꯤ ꯃꯄꯥꯁꯤꯗ ꯌꯧꯔꯛꯇ꯭ꯔꯦꯕ ꯍꯌꯦꯡ ꯏꯁꯤꯡꯁꯤ ꯌꯥꯝ ꯂꯥꯛꯑꯒꯕꯨꯗꯤ ꯁꯤ ꯑꯣꯚꯔꯐ꯭ꯂꯣ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯀꯗꯧꯕ ꯑꯗꯣ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯅꯣꯡꯒꯤ ꯏꯁꯤꯡꯁꯦ ꯁꯤꯗꯤ ꯑꯁꯣꯝ ꯁꯥꯏꯗꯇꯒꯤ ꯆꯦꯜꯂꯛꯀꯗꯕ ꯏꯁꯤꯡꯁꯤꯡꯗꯨꯗꯤ ꯁꯤꯗ ꯊꯠꯂꯦ ꯁꯤ ꯂꯦꯚꯦꯜꯁꯦ ꯀ꯭ꯔꯣꯁ ꯇꯧꯔ ꯃꯇꯨꯡꯗ ꯁꯤꯗ ꯂꯥꯛꯑꯒ ꯁꯤ ꯊꯜꯂꯛꯀꯗꯧꯗꯣ ꯊꯜꯂꯛꯇ꯭ꯔꯦ ꯉꯁꯤꯁꯦ ꯑꯩ ꯁꯥꯇꯤꯟꯁꯤꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯅꯦ ꯁꯥꯇꯤꯟꯁꯦ ꯁꯥꯇꯤꯟꯁꯦ ꯑꯩꯈꯣꯏ ꯕꯥꯒꯤ ꯒꯥꯔꯤꯗ ꯂꯥꯛꯄꯩꯅꯦꯕ ꯁꯥꯇꯤꯟ ꯌꯥꯎꯔꯝꯃꯤꯁꯦ ꯑꯩꯒꯤ ꯒꯥꯔꯤꯗ ꯂꯥꯛꯆꯕ ꯑꯣꯏꯔꯃꯗꯤ ꯑꯩ ꯁꯥꯇꯤꯟ ꯌꯥꯎꯔꯔꯣꯏꯗꯕꯅꯦ ꯑꯩꯈꯣꯏ ꯕꯥꯒꯤꯗꯤ ꯃꯥꯗꯤ ꯁꯥꯇꯤꯟꯁꯦ ꯑꯗꯨꯝ ꯍꯥꯞꯄ ꯑꯗꯨꯝ ꯆꯠꯂꯦꯕ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕꯅꯤꯅ ꯁꯤꯒꯨꯝꯕ ꯀꯟꯗꯤꯁꯟ ꯃꯌꯥꯝꯁꯦ ꯈꯣꯡꯕꯁꯦ ꯆꯣꯠꯅꯤꯍꯦ ꯈꯣꯡꯎꯞꯁꯦ ꯃꯄꯨꯟꯁꯤ ꯂꯣꯏꯔꯁꯦ ꯁꯨꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯉꯁꯥꯏ ꯑꯃꯨꯔꯛꯇꯤ ꯅꯥꯟꯊꯨꯈ꯭ꯔꯦ ꯁꯤ ꯑꯁꯨꯝꯕ ꯅꯥꯟꯕ ꯃꯐꯝꯁꯤ ꯆꯠꯂ ꯅꯥꯟꯊꯨꯗ꯭ꯔꯗꯤ ꯀꯥꯟꯅꯗꯦꯅ ꯑꯝꯇꯪꯗꯤ ꯅꯥꯟꯊꯨꯖꯔꯨꯔꯦ ꯑꯩꯁꯨ ꯁꯤꯅꯤ ꯅꯣꯡ ꯏꯁꯤꯡꯒꯤ ꯐꯤꯕꯝ ꯑꯦꯅꯤꯋꯦꯁ ꯑꯩ ꯌꯨꯝ ꯌꯧꯔꯒ ꯚꯤꯗꯤꯑꯣ ꯃꯈꯥ ꯑꯃꯨꯛ ꯍꯥꯄꯛꯀꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯈꯤꯁꯤ ꯍꯧꯖꯤꯛ ꯄꯨꯡ 1:30 ꯇꯥꯔꯦ ꯌꯨꯝꯗꯤ ꯌꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯗ꯭ꯔꯦꯁꯁꯤ ꯂꯣꯏ ꯍꯨꯟꯇꯣꯛꯑꯒ ꯑꯃꯨꯛ ꯆꯥꯛ ꯆꯥꯗꯣꯏꯅꯦ ꯗ꯭ꯔꯦꯁꯁꯤ ꯂꯣꯏ ꯁꯨꯅꯕ ꯊꯝꯗꯣꯏꯅꯦ ꯑꯗꯣ ꯇꯁꯦꯡ ꯀꯩꯁꯨ ꯃꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯛꯄꯗꯤ ꯇꯧꯗꯦ ꯑꯩꯅ ꯆꯠꯄ ꯃꯐꯝꯁꯤꯡꯗꯣ ꯏꯊꯟꯗ ꯉꯥꯛꯇꯅꯤ ꯆꯠꯂꯤꯗꯣ ꯑꯗꯨꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯣꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯄ꯭ꯔꯣꯇꯦꯛꯇꯤꯞ ꯃꯦꯖꯔꯁ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯌꯦꯔꯨꯝ ꯍꯧꯕꯤꯅꯤꯌꯦ ꯑꯗꯨꯅ ꯑꯗꯣꯒꯤ ꯊꯕꯛꯁꯦ ꯑꯣꯐꯤꯁꯁꯦ ꯆꯠꯈ꯭ꯔꯦ ꯉꯁꯥꯏ ꯃꯌꯥꯝꯅ ꯀꯩꯒꯤꯅꯣ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗ꯭ꯔꯤ ꯑꯍꯟ ꯆꯥꯕ ꯉꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣꯅ ꯀꯃꯦꯟꯇ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯁꯨ ꯉꯁꯥꯏ ꯕ꯭ꯔꯦꯛꯐꯥꯁ ꯆꯥ ꯂꯣꯏꯔꯒ ꯆꯠꯄꯗꯨꯅ ꯍꯧꯖꯤꯛ ꯄꯨꯡ 1:30 ꯇꯥꯔ ꯍꯜꯂꯛꯏꯁꯤꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯃꯈꯣꯏꯅ ꯉꯥꯏꯔ ꯂꯩꯔꯝꯃꯒꯗꯤ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯕꯗꯣ ꯇ꯭ꯋꯤꯁ ꯑꯃ ꯌꯥꯎꯔꯦ ꯇ꯭ꯋꯤꯁ ꯑꯃ ꯃꯥꯅ ꯍꯧꯕꯤꯒꯦꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯕꯦꯝꯕꯦꯝꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯕꯦꯝꯕꯦꯝꯅ ꯑꯣꯏꯅ ꯍꯧꯕꯤꯔꯅꯤ ꯃꯃꯤ ꯃꯤ ꯄꯥꯕꯨꯡꯅ ꯁꯣꯝꯗ ꯊꯕꯛ
ꯊꯕꯛ ꯊꯤꯔꯤ ꯀꯣꯏꯊꯤ ꯃꯊꯪ ꯊꯕꯛ ꯑꯔꯩ ꯑꯔꯩꯕ ꯑꯗꯩꯗꯤ ꯉꯁꯤ ꯃꯊꯦꯜꯁꯦ ꯁꯤ ꯂꯩꯔꯦ ꯀꯥꯡꯁꯣꯏ ꯌꯦꯟꯗꯦꯝ ꯀꯥꯡꯁꯣꯏ ꯀꯥꯔꯣꯠ ꯈꯥꯕꯤ ꯆꯥꯛ ꯃꯌꯥꯝ ꯀꯥꯡꯁꯣꯏꯁꯦ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦ ꯐꯖꯅ ꯊꯨꯝ ꯃꯣꯔꯣꯛ ꯂꯣꯏ ꯅꯝꯃꯦ ꯑꯩꯅ ꯉꯁꯥꯏ ꯊꯣꯡꯖꯔꯝꯕꯅꯤ나 ꯍꯥꯞꯄꯣ ꯚꯥꯏꯔꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯊꯨꯅ ꯁꯣꯜቭ ꯇꯧꯈꯤꯕ ꯚꯦꯛꯁꯤꯟ ꯊꯨꯅ ꯄꯨꯊꯣꯛꯄ ꯑꯣꯏꯔꯁꯅꯣ ꯑꯗꯨꯒ ꯂꯣꯛꯗꯥꯎꯟꯁꯨ ꯊꯨꯅ ꯂꯣꯏꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁ ꯑꯇꯣꯞꯄ ꯍꯦꯟꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯅꯝꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯑꯗꯣ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯕꯥꯏ